laina khudingmaki oina narktringai chaksilwa haibasna khwaidagi hena fai haibasi masi aikoi khudingmakna khanglaba wane adubu mayamna mamingda tabda kinariba cancer hariba laina ase masi aikoina akhanaba jinjak khara chang naina charagadi tamthiraba laina sin nahalaktaba mastagi labna leiba matamda aikoida chawna mating pangya haibasimadi aikoini ikhang khangnade maramsna ngasigi videos dagi khangminase cancer ni yam kiba mana yam bit leitaba mangonda ngakthokpa amadi mabu reverse tobada yam chawna kanaba pibadugumba aikoi manipur gi kaithel irai laina phangba jinjak nipan yam phaba jinjak nipan wait angaiko aigi friend amadi message lai Hi friend, I found a cool site for a bet then own 18,000 rupees in the game Aviator. I am sending you the link, check it out. Yes, I should license site for a bet platform dagi Aviator game sanare. Adom su interest lai viragadi sigi site sig link description dagi fangbigani. Masda adom gi first deposit 200% bonus fangbigani. Masi sanab da irai live instant withdrawal so dagum platform ni. I have it sanragu charke. Sign up tawraga 10,000 deposit tawda bonus ama fange. Aviator game daina test tawki strategy si masi karim nate ochi 2x orpaga sigi case of stay da click the hobune. Kudamoina 5,000 bet tawjage. Plan paikhala e aigi winning slot tawnaba 2x odds da case out hit to hore. And yes, aigi bet se hozik double oire. Amuka try tawse. Amuka case out name or rupees 11,000 amuka hore. Yera plan se amutang start tawse. Odsing ngai se aduga guess up namase. Yeah, just 1 minute rupees 25,000 win the hore. Come the way. How's it rupees 25,000 withdraw to those? Ningsing view. For a bet again a true payout on the thing narrow. Other license site for a bet the sana view. Description link to sign up to view. Rupees 30,000 for exclusive bonus pang view. Aviator nungani enjoy to view. Good luck. Number 1. Janam. American Cancer Society na chathakiba cell culture study singdagi khangbanga makhi madode cancer cells sing hatpada janam na yam chawna mating pangi yam sathina tengbangi National Cancer Institute na so asumna phongdorok laikre janam na cancer cells sihanma ngambadna tana hakchang na sandorokpagi khongjel su taptha hale sa sing the study tawda janam na chakhau breast thabombi esophagus amadi colon dagi cancer cells sing hatki Janam da hakchang nagi free radicals lokthokpa ngambadugumba Ellison hariba sakti leraba antioxidant ase yawe Janam chabna ikhoi immune system su kankhat hale BP amadi cholesterol level su nemtha hale hakchang dagi hugi mayaising yam laina lokthokiba ngamba janam ne madi hingna chabna di khwaidagi hena kanai Number 2 Khamen asinba Cancer nahalaknabagi machak amuina khanariba longnariba free radicals haina khangnaba laikai koiba oxygen molecule singda landaba ngamba lycopene hariba antioxidant ase masi khamen asinbadi yawe cell singmang taktharaptuna cancer talakadabadagi ngakthokpa ngambadugumba vitamin C hariba antioxidant ase so khamen asinbadi yawe study kayadagi khangba ngamkhri madudi lycopene Jingi cancer cells sing heart pangami yam chawna mating pangi breast prostate pancreas amadi colorectal cancer gi riksu hanthali haiba khangba ngamkhrabani masi hayadna kianda hanba khamen asinbadi khak chabi gano atekpa chabiyu atekpa phangdragasu singba likli da hanba soina chabiyu Number 3 Yaingang Curcumin hariba yangang da yawba masalasna so hakchangi mafam amadagi amada cancer sandorokpada apanba athingba piba ngami aduga aikhoigi laibak phaba haragade asuk kanakhraba asuk phakrab jinjaksi aikhoi shwaidasu mamal hong namadi marang kaina phangbasne Number 4 Gazar Cells mang takthar kadaba prevent tawbuda yam chawna tengbangba beta carotene hariba antioxidant se masi gazar da yam marang kaini yawi moida mahusai tilhan hidak oina khangnaba felcarinol amadi felcarindiol hariba machak ani si yawbuna gazarna cancer lanthingnaba ngamambagi yam achoba maram oirambani dana scientist na thazari
ꯒꯖꯔꯁꯤ ꯃꯤꯠ ꯑꯃꯗꯤ ꯎꯟꯁꯥꯗꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯑꯃꯗꯤ ꯍꯛꯆꯥꯡꯗꯒꯤ ꯍꯨꯒꯤ ꯃꯌꯥꯏꯁꯤꯡ ꯂꯧꯊꯣꯛꯈꯤꯕ ꯉꯝꯕꯗꯨꯒꯨꯝꯕ ꯅꯦꯆꯔꯦꯜ ꯗꯤꯇꯣꯛꯁꯤꯐꯥꯏꯌꯔ ꯑꯃꯁꯨꯅꯤ꯫ Number 5. Green tea. Green tea da catechin hariba masalsi yaurambana cancer lanthingna ngamba chinjaksing list green tea si superstar ama oidi. Free radicals thengainarpa matamdadi green tea da yauriba catechins asna vitamin C dagi powerful oiba sakti lebe yam heli hairi expert singna tongan ba lab kaya da chathakhiba study singdagi khangba ngamle madudi sigi chingmadasu hawa mahi si changnaina thakpana hanadagi lenba tumor gi size sungjil halakpa ngami tengbangi cancer cells na sandurpadasu inhibit toba thingjinba khram khain ngammi haibasimasu khangba ngamkhre maramsna nongmagi green tea cup amatasu thaunaba experts na suggest tawri. Number 6. Angur. Angur angangbada yawba resveratrol hariba compound si masi yam powerful oiba antioxidant amane. Masna cell singbu oxidants na maram oraga sihangadabdagi ngakthokpiba ngame. Loinana angur marudasu kanaba machi kya ama yauri maramsna angur chaba matamda maruga puna chabiu maru lamthokpigano. Number 7. Manana chinjak oiba asangba mana masing sing. Hakchang phaba chinjak singi matangda lakpada asangba mana masing khak kanthokpa yaroi. Maramdi vitamins, minerals, antioxidants amadi enzymes na thalaba chinjak singni asangba mana masing sing. Cancer fight tawba ngamba kanaba masi sing moida pairabani. Kanadaba fats, sodium amadi calorie di moida yam nemi. Hakchang machi kawa hengatnaba amadi cancer dagi prevent tawnaba asangba mana masing sing yam toina chabiyo. Number 8. Berries. Berry makhal khudimak cancer fighting phytonutrients na pick tawi. Adubu black raspberry amuba hijam petsidana anthocyanins hariba phytochemical asi amuk hena changwangna yawbuna cancer oirakadaba cells singi chaurai thinthanbada yam chauna mating pangi. Cancer oirakadaba apom atangda machinjak hunnaba anoba I utongsing semjilakadabdagi kalhobadasu tengbangi yadana Professor Gary D. Stoner na fongdugli. Mathakta panjakriba cancer fight tawbanga machinjak singstagi adomna khwaidagi pamna chabasi karamano comment tawbiramo. But don't waste my life you spend. Try your luck, or get started now. Heads the best, cause in the games win. For a bet, for a bet, for a bet, for a bet, for a bet. For a bet.